pangyada yaboy no uhan mo to industry sida hadi kar kesala kosala film kumbi ani reels kar namaga ai followers 20,000 kar leraga na kogi nupa na ha khara gaga tawraga film jira ekte changam ko da ekte accept tong base sisu aina sum tohning dabra na su bona tholaga kaidagi maguta paisa pari aduka kaidagi lai no moi gi parents na paisa kyam na paira na moi Bangkok ta chala shooting to kamai ngamai no kana moi background kana lei kari lei hai si am chum ma ba artist hai dana akoi gi ti hojik ti LEIRAK khulak khuding gi artist lai to ba lai tre artist nga ta ngai re hai bodi album kum da ba lai tre web series kum da ba lai tre adu da gi akoi gi film da yaw da ba lai tre aduga artist amo raga actor album ama kum raga dukan char patalis na kai no ba sigi concept ama mingon da yaw ni kumijibu muani hero kumadi khoi kumya ke do kai naga hai am theng nagi ba si face da na kamai toroga handle tore si face loe na khanbi bra amoyen hengale na khanbi bra ai je mi kudima ki wakanda smana phangi wa se kai film kumge or kari acting da no mana phangi hai ba question tana laiba ai di actress ne na kujin phenga laiba adugi concept sina di habidi album amaga kumaga web series amaga kumaga adugi concept to lakpa horaga di kanai aina adugi matam dai to ge na ije tumina lairawe tum matam kha ani ahumuk chai tumina laire samudon film jai lotion bagi wakan ju khandre adu jaga ai keno ai kemta acting tong ning bagi kemta phau kyam phajaba mino kyam chiba mino aduda dum naina lairaga di ai je ai mi gi kami je mina keno aingonda laga ngasi bauda chak charam te pijer banate aigi mama baba na ai accept to biriaga ai ai nang tawri lambi do chatlu haraga aigi oza hujubudi laigi re ko moina support to biraga moigi thara ibase sigi reason je men kari orambe ai director afaba tholok tabagira khangdana dum panam namsan director tholok bagira script writer ahiba tholok tabagira or actor gaina moise hujik phawre na lagido hogi happen chalaga music video mo kumuradi happen chalaga kumba yadaba simu mayam tholok be hemel lakbagira aduga ahoigi sida mayam se khoiram badi pakhom du khoiram naba manung da respect ma yauna dabagira mi maga artist amaga artist na shooting ga lang matam da ekta thengna ga lakpa sisu yam chana bi pagira adagidi ahoigi tawriba makeup artist na pake da kesa lakbagira saukthara iba mamaram se producer mayam si sima namge thogleira asida mayam punbagi langbagi thogleira akhoigi shooting tawni ha Thailand ga satana Dubai da ga satana artist nupimcha mayam ga pudana aduma nungai ba tholo producer mayam su yawrini adugumbagi oidoira reason je reason mayam leiri ba ko daya gi wakhanda si karamba reason oibadagi manung film je kitang saukthara I no haibagi kadi mole loi pesa pai bana film kungge pesa pai ba maja masuna film kungge na lakpa matam na ekta opportunity pi ba aduga laira ba akoi guma middle class guma na lakpa kandana ekta adugumba nodi yam pang tango tra class yago adu tago khara haibi ba Dubai da namaga adudagi America da namaga adudagi bai England da namaga ekta phawni haibadi sungai laitabra na khali aduga ya aiju namure ai Dubai da ai sai namure ada namu bese ai phaude aduna asigi conception thadu piu Bangkok chalaga paisa thadaraga oi koiba chatpasu yaram be or paisa pai bagi Manipur gi album ju revenue kyam laidoino adudagi Manipur gi album sida Bangkok chalaga nammi bagi meaning sina kaino haibadi ojaguru myam public ngasigi viewers sing nasu hena khangam mani ba Manipur gi public haitare ko khoi Manipur gi viewers sing na Manipur film bunum si jaba viewers sing na yengningi poche America Dubai adudagi khoi gi outside country abroad country gi phajaba building myam ko tower myam adu yening kumba ama yawbuduna akhoi gi film da bok fashion industry gi duna akhoi film da bok social mayam se ngangna bagi pot ama tawe comment da bok dum keno film ni lang matam da ka ni phattaba comment mayam haitare ko sisu piba dum ngarang yam hot topic ni yawe sigi matang sa kai thaina dagi hongna dum ipak tappe haibadi khoi gi public no ubi sidi
film industry je akoi gi arang alak kumai harau dong urak pama taubanina aduga hoi akoi gi industry dagi su yauram bayai yauram da bayai sigumba tabak torom bayai torom da bayai adudi akoina khanguba nat